ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯁꯩ ꯁꯛꯄꯤ ꯃꯇꯩ ꯃꯅꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯏꯁꯩ ꯁꯛꯄꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯀꯌꯥꯗ ꯆꯠꯇꯨꯅ ꯏꯁꯩ ꯁꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯟꯖꯣꯏ ꯈꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯔꯝꯃꯤ꯫ ꯏꯁꯩ ꯁꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯈꯛ ꯅꯠꯇꯅ ꯏꯁꯩꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯅꯥꯎꯇꯣꯟꯅ, "ꯅꯨꯄꯤ, ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯎꯔꯣꯏꯒꯦ, ꯇꯥꯟ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ꯫ ꯑꯩꯅ ꯁꯛꯄꯗꯨ ꯃꯤ ꯀꯅꯥꯝꯇꯅ ꯇꯥꯅꯤꯡꯗꯦ, ꯅꯨꯡꯅ ꯊꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯀꯣꯛꯆꯥꯎꯕꯤꯒ ꯍꯧꯕꯖꯥꯠꯅꯤ"꯫ ꯄꯥꯟꯊꯣꯏꯅ, "ꯅꯨꯡꯅ ꯊꯥꯔꯛꯀꯅꯤꯅ ꯀꯤꯔꯗꯤ ꯏꯁꯩꯗꯤ ꯀꯃꯥꯏꯅ ꯐꯖꯗꯣꯏꯅꯣ? ꯑꯗꯨꯒ ꯑꯩ ꯏꯊꯟꯇ ꯀꯨꯏꯅ ꯁꯛꯄꯗꯤ ꯉꯝꯂꯣꯏ"꯫ "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯣ ꯂꯥꯎ, ꯊꯦꯡꯈ꯭ꯔꯦ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯗꯣ ꯄꯥꯟꯊꯣꯏ, ꯏꯕꯥꯅꯤꯒꯤꯁꯨ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯃꯗꯤ"꯫ "ꯑꯉꯥꯡꯒꯤ ꯋꯥꯗꯣ ꯄꯜꯂꯛꯈꯤꯅꯨ. ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ ꯀꯥꯟ ꯅꯪ ꯑꯩꯒꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯉꯥꯡ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯕꯥꯅꯤꯅ ꯋꯥꯕꯗꯤ ꯋꯥꯖꯁꯅꯨ, ꯏꯆꯥꯗꯨꯅ ꯋꯥꯕꯗꯤ ꯑꯩ ꯄꯥꯝꯗꯦꯅꯦ ꯅꯨꯄꯥ"꯫ "ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯗꯨꯁꯨ". "ꯑꯦ ꯍꯧꯅꯨꯍꯦ ꯅꯨꯄꯥ, ꯑꯗꯣ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ". "ꯍꯣꯏ, ꯉꯁꯤꯗꯤ ꯃꯤ ꯀꯨꯡꯕ ꯃꯐꯝ ꯊꯤꯁꯤ꯫ ꯑꯗꯣ ꯄꯥꯟꯊꯣꯏ, ꯅꯪꯗꯤ ꯅꯨꯄꯥ ꯅꯍꯥꯅ ꯂꯛꯅꯔꯒ ꯅꯣꯛꯁꯤꯟꯕꯤꯗꯣ ꯇꯧꯒꯅꯨꯀꯣ". "ꯑꯗꯨꯗꯤ ꯆꯠꯂꯔꯣꯏꯁꯤꯔꯥ? ꯏꯁꯩ ꯁꯛꯄꯁꯦ ꯇꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯅꯪ, ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯗꯤ ꯏꯁꯩ ꯁꯛꯄꯗꯣ ꯑꯗꯨꯈꯛ ꯅꯠꯇꯦ, ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯍꯟꯕ, ꯍꯔꯥꯎꯍꯟꯕ, ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯕꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯃꯤꯠꯁꯦ ꯁꯨꯛꯇꯣꯛ ꯄꯩꯊꯣꯛꯂꯒ ꯏꯁꯩ ꯁꯛꯂꯕꯗꯤ ꯀꯅꯥꯅꯅꯣ ꯏꯕꯥꯅꯤꯗ ꯌꯦꯡꯕꯤꯗꯣꯏꯁꯦ"꯫ "ꯑꯗꯨꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯦ, ꯑꯗꯨꯅ ꯍꯣꯔꯦꯟ ꯁꯨꯛꯇꯣꯛ ꯄꯩꯊꯣꯔꯛꯀꯅꯨꯀꯣ ꯄꯥꯟꯊꯣꯏꯅ"꯫ "ꯃꯁꯤ ꯅꯨꯄꯥꯁꯦ ꯏ ꯀꯥꯔꯛꯇꯅꯅꯦ ꯑꯩ ꯇꯨꯝꯃꯒ ꯂꯩꯖꯅꯤ". "ꯂꯥꯛꯑꯣꯁꯦ, ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ". "ꯐꯥꯒꯤ ꯇꯧꯅꯤ ꯅꯪ". ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯆꯠꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯅꯥꯎꯇꯣꯟꯕꯨ ꯃꯤꯌꯥꯝꯅ ꯏꯄꯥꯝ ꯄꯥꯝꯅꯔꯝꯗꯦ, ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯟꯊꯣꯏꯕꯨꯗ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯁꯣꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯩ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯔꯥꯎꯕ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯎꯇꯣꯟꯗꯤ ꯅꯣꯛꯇꯤ ꯅꯣꯛꯑꯦꯕꯨ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ, ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯕꯨ ꯇꯣꯈꯥꯏꯅ ꯇꯥꯗꯨꯅ ꯄꯥꯟꯊꯣꯏꯕꯨꯅ ꯅꯣꯛꯈꯦꯗꯨꯅ ꯃꯤꯁꯤꯡꯒ ꯂꯩꯕꯗꯨ ꯎꯔꯒ ꯅꯥꯎꯇꯣꯟ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕꯗꯨꯗ ꯅꯥꯎꯇꯣꯟ ꯇꯨꯃꯤꯟꯅ ꯂꯥꯞꯅ ꯊꯣꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯇꯣꯟꯗꯤ, "ꯑꯣ, ꯅꯥꯎꯇꯣꯟꯁꯦ ꯁꯣꯏꯗꯅ ꯁꯥꯎꯔꯝꯂꯅꯤ ꯑꯩꯉꯣꯟꯗ. ꯃꯤꯁꯤꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯑꯗꯨꯝ ꯃꯇꯝ ꯂꯦꯜꯂꯒ ꯂꯩꯕꯁꯨ ꯌꯥꯎꯋꯦꯕ. ꯑꯩ ꯆꯠꯆꯔꯒꯦ ꯃꯌꯥꯝ". ꯃꯤꯁꯤꯡꯗꯨꯅ, "ꯄꯥꯟꯊꯣꯏ, ꯍꯌꯦꯡꯅ ꯀꯥꯏꯗ ꯁꯛꯇꯣꯏꯅꯣ? ꯑꯩꯈꯣꯏ ꯂꯥꯛꯇꯣꯏꯅꯤꯀꯣ. ꯏꯁꯩ ꯇꯥꯗꯁꯨ ꯅꯪꯗꯤ ꯌꯦꯡꯅꯤꯡꯉꯤꯍꯦ". "ꯍꯌꯦꯡꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯃꯌꯥꯝ, ꯑꯩ ꯆꯠꯂꯦꯀꯣ". "ꯅꯥꯎꯇꯣꯟꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ? ꯁꯥꯎꯗꯅꯒ ꯌꯨꯝꯗ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯑꯃꯨꯛ? ꯏꯋꯥ ꯈꯝꯕꯟ ꯆꯥꯎꯕ ꯂꯣꯏꯅꯕꯁꯦ ꯊꯦꯝꯕ ꯋꯥꯏꯗꯀꯣ". "ꯑꯣ, ꯑꯥꯗ ꯂꯩꯔꯦ". "ꯅꯥꯎꯇꯣꯟ, ꯀꯩꯒꯤꯅꯣ ꯂꯥꯞꯅ ꯑꯩ ꯏꯊꯟꯇ ꯊꯅꯝꯂꯒ ꯆꯠꯂꯤꯗꯤ"꯫ "ꯅꯊꯟꯗꯔꯣꯅꯦ ꯂꯩꯔꯤꯗꯨꯕꯣ? ꯏꯊꯟꯗꯗꯤ ꯑꯩꯅ ꯂꯩꯔꯤꯁꯦ". "ꯍꯣꯏ, ꯃꯌꯥꯝꯁꯤꯅ ꯆꯠ ꯌꯥꯗ꯭ꯔꯤꯅꯤ. ꯍꯦꯛ ꯋꯥꯔꯤ ꯁꯥꯗꯅ ꯆꯠꯂꯨꯕꯗ ꯄꯣꯡꯊꯣꯛꯏ ꯅꯥꯄꯟ ꯀꯥꯏꯅ ꯏꯕꯥꯅꯤꯒꯤ ꯏꯁꯩꯒꯁꯦ ꯇꯥꯕꯤꯔꯣꯏꯗꯣꯏꯅꯤ. ꯇꯥꯗ꯭ꯔꯗꯤ ꯏꯕꯥꯅꯤꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟ ꯃꯌꯥꯝ ꯑꯁꯦ ꯑꯗꯨꯝ ꯀꯥꯏꯔꯤ". "ꯏꯕꯥꯅꯤꯒꯤ ꯏꯁꯩ ꯅꯠꯇꯦ, ꯅꯪꯒꯤ ꯏꯁꯩꯅꯤ ꯍꯧꯖꯤꯛꯇꯤ". "ꯀꯩꯗꯧꯔꯒꯦ ꯅꯥꯎꯇꯣꯟ, ꯅꯪꯒꯤ ꯋꯥ ꯈꯨꯉꯥꯡꯗꯨꯕ? ꯁꯦ, ꯁꯥꯎꯕ ꯐꯔꯣ, ꯌꯨꯝꯗ ꯍꯜꯂꯁꯦ. ꯑꯗꯣ ꯑꯩ ꯌꯥꯝꯅ ꯅꯪꯉꯣꯟꯗ ꯌꯥꯜꯂꯛꯀꯦ". "ꯌꯥꯜꯂꯛꯀꯅꯨ, ꯑꯗꯨꯝ ꯆꯠꯁꯤ". "ꯌꯥꯜꯂꯛꯀꯅꯤ, ꯑꯩꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ". "ꯋꯥꯕ꯭ꯔꯥ ꯑꯩꯅ ꯌꯥꯟꯕꯁꯦ"? "ꯋꯥꯗꯦ, ꯌꯥꯟꯖꯧꯅ". "ꯏꯟꯗꯤ ꯏꯜꯂꯛꯀꯅꯨ, ꯇꯨꯒꯦ ꯇꯧꯏ". "ꯃꯁꯤ ꯏꯜꯂꯛꯀꯅꯨ ꯍꯥꯏꯔꯒ ꯃꯤ ꯎꯅꯤꯁꯦ, ꯇꯣꯛꯎ". "ꯎꯅꯤꯡ ꯎꯖꯧꯅ, ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯅꯖꯕꯕꯨ ꯀꯩꯗꯧꯔꯒꯦ". "ꯑꯗꯣ
ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯉꯁꯤꯗꯤ ꯄꯥꯟꯊꯣꯏ. ꯑꯗꯨꯗꯤ ꯄꯣꯠ ꯆꯩꯗꯣ ꯑꯩ ꯌꯥꯜꯂꯛꯀꯦꯁꯦ, ꯄꯤꯔꯣ ꯑꯩꯉꯣꯟꯗ. ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯏꯁꯩ ꯆꯠꯇꯕꯤ ꯄꯥꯟꯊꯣꯏꯅ ꯅꯥꯎꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯑꯩꯒꯤ ꯅꯥꯎꯇꯣꯟꯒꯤ ꯈꯜꯂꯒ ꯑꯩꯕꯨ ꯏꯁꯩ ꯁꯛꯄꯁꯦ ꯇꯣꯛꯂꯒ ꯌꯨꯝꯗ ꯂꯩꯔꯁꯤꯔꯥ, ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯏꯁꯩ ꯆꯠꯍꯜꯂꯕ. ꯃꯥꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯁꯦꯕꯥ ꯇꯧꯕꯤꯔꯕꯗꯤ ꯅꯥꯎꯇꯣꯟ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯁꯦ ꯃꯥꯡꯂꯣꯏꯁꯦ. ꯀꯔꯤ ꯈꯜꯂꯤꯅꯣ ꯄꯥꯟꯊꯣꯏ? ꯏꯁꯩ ꯆꯠꯇꯕꯁꯦ ꯌꯥꯝꯅ ꯋꯥꯕ꯭ꯔꯣ? ꯏꯁ, ꯀꯩꯒꯤ ꯋꯥꯗꯣꯏꯕ? ꯑꯩꯅ ꯃꯇꯝ ꯈꯔ ꯄꯣꯊꯥꯁꯦꯅ ꯄꯣꯊꯥꯔꯤ ꯅꯠꯇ꯭ꯔꯣ? ꯋꯥꯔꯤꯁꯦ ꯅꯪ ꯑꯣꯏꯔꯝꯅꯤ. ꯅꯃꯤꯠꯇꯣ ꯏꯔꯥꯡ ꯑꯃ ꯇꯧꯏ. ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯦ. ꯍꯧꯅꯨꯍꯦ ꯅꯨꯄꯤ. ꯑꯗꯣ ꯑꯩ ꯏꯁꯩ ꯇꯣꯛꯂꯒꯦ. ꯀꯔꯤꯒꯤꯅꯣ ꯇꯣꯛꯑꯒꯦꯗꯤ? ꯅꯪꯅ ꯑꯣꯏꯅ ꯏꯁꯩ ꯆꯠꯂꯒ ꯑꯩꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯒꯦ. ꯅꯪꯅ ꯋꯥꯅ ꯍꯜꯂꯛꯄꯗ ꯑꯩꯅ ꯐꯖꯅ ꯀꯦꯔꯒ ꯆꯥꯛꯀ ꯁꯦꯝꯂꯒ ꯉꯥꯏꯔꯝꯕꯗꯣ, ꯑꯗꯨꯒ ꯅꯪꯅ ꯆꯥꯛꯀ ꯆꯥꯔꯤꯉꯩ ꯑꯩꯅ ꯍꯨꯃꯥꯏꯒ ꯍꯨꯝꯕꯤꯕꯗꯣ ꯄꯥꯝꯗ꯭ꯔꯣ? ꯊꯕꯛ ꯆꯠꯂꯝꯗꯥꯏꯗꯒ ꯑꯩꯅ ꯇꯥꯟꯅꯔꯒ ꯉꯥꯏꯈꯨꯑꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯆꯥꯛꯀ ꯏꯟꯕꯤꯕꯗꯣ. ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯃꯤꯠꯇ ꯎꯏꯌꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ. ꯑꯗꯨꯕꯨ ꯄꯥꯟꯊꯣꯏ, ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ? ꯑꯦ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯅꯤ. ꯐꯖꯍꯟꯒꯦ ꯊꯤꯍꯟꯒꯦ ꯍꯥꯏꯕꯁꯦ ꯏꯕꯥꯅꯤꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯌꯦ. ꯄꯥꯟꯊꯣꯏꯅ ꯅꯥꯎꯇꯣꯟꯕꯨ ꯊꯦꯝꯗꯨꯅ ꯌꯥꯍꯜꯂꯝꯃꯤ. ꯅꯥꯎꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯅꯥꯎꯇꯣꯟ ꯏꯁꯩ ꯁꯛꯄ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯅꯥꯎꯇꯣꯟꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯟꯊꯣꯏꯒꯤ ꯄꯥꯝꯖꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯅꯝꯁꯤꯟꯗꯨꯅ ꯃꯥꯡꯍꯜꯂꯝꯃꯤ. ꯄꯥꯟꯊꯣꯏ, ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯅ ꯐꯖꯕ ꯍꯦꯟꯕ꯭ꯔꯥ? ꯀꯔꯝꯕꯅ ꯍꯦꯜꯂꯦ? ꯑꯩꯒꯤ ꯅꯨꯄꯥꯗꯗꯤ ꯂꯣꯏꯅ ꯐꯖꯩꯗ, ꯏꯄꯛꯇ ꯄꯛꯆꯩ. ꯑꯗꯨꯗꯤ ꯑꯅꯤꯃꯛꯁꯦ ꯂꯤꯠꯁꯤꯟꯈ꯭ꯔꯒꯦ, ꯌꯥꯔꯕꯣ? ꯑꯩꯗꯤ ꯏꯐꯗ ꯐꯖꯕꯅꯤꯅ. ꯍꯣꯏ, ꯃꯤꯅ ꯉꯥꯎꯕꯅꯦꯅ ꯍꯥꯏꯔꯛꯅꯕ. ꯑꯗꯣ ꯑꯉꯥꯡꯕꯗꯣ ꯑꯣꯏꯅ ꯂꯤꯠꯂꯣ. ꯍꯣꯏ, ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ. ꯉꯥꯏꯈꯨꯑꯣ, ꯆꯥꯛꯁꯦ ꯈꯔ ꯆꯥꯈꯨꯑꯣ, ꯍꯣꯔꯦꯟ ꯋꯥꯅꯤ ꯌꯥꯝꯅ. ꯁꯦ, ꯌꯥ ꯀꯥꯊꯣꯛ, ꯑꯩ ꯏꯜꯂꯛꯀꯦ. ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯋꯦ. ꯁꯨꯃꯥꯏꯅ ꯏꯜꯂꯛꯅꯕꯅꯦ ꯑꯩꯅ ꯆꯠꯀꯦ ꯇꯧꯔꯤꯗꯣ. ꯑꯗꯣ ꯍꯣꯔꯦꯟ ꯉꯟꯅꯗꯤ ꯍꯟꯕꯤꯔꯧꯀꯣ. ꯑꯗꯨꯒ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯔꯥꯡ ꯇꯧꯔꯝꯂꯕꯗꯤ ꯑꯩ ꯏꯐꯝꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ. ꯇꯧꯔꯣꯏꯍꯦ, ꯑꯩꯒꯤꯗꯤ ꯅꯪꯅ ꯂꯣꯏꯖꯔꯤ. ꯅꯥꯎꯇꯣꯟ ꯏꯁꯩ ꯁꯛꯄ ꯆꯠꯈ꯭ꯔꯦ. ꯄꯥꯟꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯍꯧꯏ. ꯃꯥꯒꯤ ꯅꯨꯄꯥ ꯅꯥꯎꯇꯣꯟꯅ ꯃꯥꯏ ꯄꯥꯛꯆꯅꯕ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯦ. ꯅꯥꯎꯇꯣꯟ ꯍꯜꯂꯛꯇꯕꯗ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯒ ꯉꯥꯏꯖꯩ. ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯗ ꯅꯥꯎꯇꯣꯟ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯩ. ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯒꯤ ꯅꯥꯎꯇꯣꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯥꯗ ꯂꯥꯛꯏꯁꯤꯔꯣ? ꯃꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯐꯖꯅ ꯎꯗ꯭ꯔꯦ. ꯅꯠꯇꯦꯅꯦ ꯁꯤꯁꯨ. ꯍꯦ ꯂꯥꯏ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕꯤꯗꯅ ꯌꯨꯝꯗ ꯍꯜꯍꯟꯕꯤꯔꯛꯎꯀꯣ. ꯃꯝꯂꯕ ꯀꯥꯟꯗ ꯅꯥꯎꯇꯣꯟ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯜꯂꯛꯏ. ꯄꯥꯟꯊꯣꯏ ꯍꯧꯖꯤꯛꯁꯨ ꯊꯣꯡꯒꯥꯟꯗ ꯅꯥꯎꯇꯣꯟꯕꯨ ꯉꯥꯏꯔꯤ. ꯅꯥꯎꯇꯣꯟ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯣꯠ ꯆꯩ ꯑꯗꯨ ꯍꯥꯟꯅ ꯂꯧꯕꯤꯔꯝꯃꯤ. ꯀꯩꯗꯧꯔꯒꯦ? ꯊꯦꯡꯂꯛꯏꯗꯦ. ꯁꯦ, ꯐꯨꯔꯤꯠꯇꯣ ꯑꯩ ꯂꯧꯊꯣꯔꯛꯀꯦ. ꯑꯗꯨꯒ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯛꯀꯦ. ꯀꯩꯗꯧꯔꯒꯦ? ꯋꯥ ꯂꯥꯡꯀ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ? ꯌꯥꯝꯅ ꯋꯥꯔꯒꯅ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯈꯤꯒꯦꯔꯥ? ꯅꯠꯇ꯭ꯔꯒꯅ ꯆꯥꯛ ꯁꯦꯝꯃꯣꯔꯥ? ꯄꯥꯟꯊꯣꯏ. ꯍꯥꯎ, ꯑꯩ ꯁꯤꯗ ꯂꯩꯌꯦ. ꯀꯩꯗꯧꯔꯒꯦ ꯃꯤ? ꯅꯪꯕꯣ? ꯑꯩ ꯀꯞꯄꯛꯑꯒꯦ ꯅꯪ ꯀꯩꯝ ꯍꯥꯏꯗ꯭ꯔꯗꯤ? ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯄꯥꯟꯊꯣꯏ. ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯅꯕ ꯊꯣꯛꯂꯛꯈꯤꯗꯦ. ꯃꯐꯝ ꯍꯣꯡꯗꯨꯅꯁꯨ ꯁꯛꯂꯨꯏ, ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯂꯛꯇꯦ ꯄꯥꯟꯊꯣꯏ. ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯋꯥꯒ ꯉꯥꯡꯗꯕꯤ ꯏꯁꯨꯛꯀ ꯁꯨꯛꯊꯔꯒ ꯂꯩꯔꯤꯁꯦ? ꯀꯩꯅꯣ ꯅꯪꯅ ꯅꯣꯛꯂꯤꯗꯨꯕꯣ? ꯑꯩꯅ ꯏꯀꯥꯏꯔꯦ. ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯁꯟ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ ꯑꯩꯒꯤ ꯏꯁꯩꯗꯣ, ꯑꯗꯨꯒ ꯅꯪꯅ ꯅꯣꯛꯂꯤꯕꯅꯤꯅꯦ. ꯅꯣꯛꯇꯗꯤ ꯀꯩꯅꯣ? ꯍꯦꯛ ꯍꯧꯕꯒ ꯃꯤ ꯌꯣꯝꯈꯩ ꯌꯦꯡꯉꯣꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ? ꯍꯥꯟꯅ ꯃꯤ ꯈꯣꯝꯗꯅ ꯃꯤꯅ ꯄꯥꯝꯅꯕ ꯅꯨꯡꯁꯤꯅꯕ ꯇꯧꯒꯗꯕꯅꯤ. ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯤ ꯌꯥꯝꯂꯛꯀꯗꯕꯅꯤ.
ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯃꯤꯅꯒ ꯐꯨꯕꯤꯔꯛꯂꯕ꯭ꯔꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯐꯖꯅ ꯁꯛꯀꯦ꯫ ꯅꯪꯒꯤ ꯏꯁꯩ ꯐꯖꯕꯗꯣ ꯑꯩ ꯁꯛꯂꯒꯦ, ꯌꯥꯕ꯭ꯔꯣ? ꯌꯥꯔꯣꯏ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ꯫ ꯏꯕꯥꯅꯤꯕꯨ ꯅꯪꯒꯤ ꯑꯩꯒꯤ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ? ꯑꯗꯨꯒ ꯑꯩꯅ ꯁꯛꯂꯤꯕ ꯏꯁꯩꯁꯤꯡꯁꯦ ꯅꯪꯅ ꯁꯦꯝꯕꯤꯕ ꯃꯌꯦꯛ ꯏꯁꯩ ꯉꯥꯛꯇꯅꯤ, ꯀꯥꯎꯔꯕ꯭ꯔꯣ? ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯁꯦ, ꯑꯩ ꯏꯟꯕꯤꯒꯦ ꯑꯃꯨꯛ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯅꯥꯇꯣꯟꯗꯒ ꯑꯃꯨꯛ ꯏꯟꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯏꯜꯂꯨꯍꯦ, ꯃꯁꯛ ꯁꯤꯒꯕ꯫ ꯅꯥꯎꯇꯣꯟꯒ ꯄꯥꯟꯊꯣꯏꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯅꯥꯎꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯅꯥꯎꯇꯣꯟꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯎꯇꯣꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯥꯎꯇꯣꯟꯅ ꯄꯥꯟꯊꯣꯏꯒꯤ ꯏꯁꯩ ꯑꯃꯨꯛ ꯁꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯗꯦ, ꯌꯦꯡꯕꯤꯔꯝꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯅꯥꯎꯇꯣꯟꯅ ꯃꯕꯨꯛꯅꯤꯡ ꯁꯣꯟꯊꯅ ꯍꯜꯂꯛꯂꯕꯁꯨ ꯄꯥꯟꯊꯣꯏꯅ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯁꯥꯎꯔꯝꯗꯦ꯫ ꯃꯃꯣꯟ ꯅꯣꯛꯅ ꯅꯥꯎꯇꯣꯟꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯊꯥ ꯈꯔ ꯐꯥꯔꯛꯂꯦ꯫ ꯇꯨꯡꯁꯤꯜꯂꯕ ꯄꯣꯠꯆꯩ ꯁꯅꯥ ꯂꯨꯄꯥꯁꯨ ꯆꯥꯗ ꯌꯥꯗꯕꯅ ꯀꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯁꯨ ꯄꯥꯟꯊꯣꯏꯅ ꯅꯣꯡꯃꯇ ꯋꯥ ꯍꯥꯏꯗꯦ, ꯃꯃꯣꯟꯇ ꯅꯣꯛꯅ ꯅꯥꯎꯇꯣꯟꯅ ꯍꯔꯥꯎꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯟꯊꯣꯏꯁꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯅꯥꯎꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯄꯥꯟꯊꯣꯏꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯏꯁꯩ ꯐꯅ ꯁꯛꯂꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕꯗꯤ? ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯄꯣꯛꯀꯅꯤ? ꯀꯃꯥꯏꯅ ꯌꯣꯛꯀꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯅꯥ ꯄꯨꯝꯕꯁꯨ ꯀꯥꯏꯊꯣꯛꯄꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯇꯣꯟꯗꯤ ꯑꯩꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯎꯗ꯭ꯔꯤ, ꯈꯪꯗ꯭ꯔꯤ꯫ ꯉꯁꯤꯁꯨ ꯀꯔꯤꯃꯠꯇ ꯄꯨꯗꯅ ꯂꯥꯛꯂꯕꯗꯤ? ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯜꯂꯛꯏꯁꯤꯕꯣ? ꯃꯥ ꯂꯥꯛꯑꯖꯥꯠꯂꯣ? ꯀꯅꯥꯅꯣ? ꯀꯅꯥ ꯎꯅꯒꯗꯕꯅꯣ? ꯅꯨꯄꯥ ꯑꯃꯅ, ꯏꯆꯦ ꯄꯥꯟꯊꯣꯏ, ꯑꯩꯅꯦ꯫ ꯏꯆꯦꯅꯗꯤ ꯑꯩ ꯈꯪꯂꯝꯃꯣꯏ, ꯑꯗꯣ ꯑꯩꯅꯗꯤ ꯏꯆꯦꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯩ꯫ ꯏꯆꯦꯒꯤ ꯏꯁꯩ ꯁꯛꯄ ꯃꯐꯝ ꯈꯨꯗꯤꯡ ꯑꯩ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗ ꯉꯁꯤ ꯂꯝꯕꯤ ꯊꯣꯛꯄꯁꯤꯗ ꯏꯆꯦꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯅ ꯁꯨꯝ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯣ ꯏꯌꯥꯝꯕꯗꯤ ꯏꯁꯩ ꯁꯛꯈꯤꯕ꯭ꯔꯣ? ꯑꯣ, ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯣ ꯑꯅꯥ ꯑꯌꯦꯛꯄꯨꯗꯤ ꯌꯥꯎꯗꯦꯗ, ꯃꯇꯝ ꯈꯔ ꯄꯣꯊꯥꯒꯦꯅ ꯄꯣꯊꯥꯕꯅꯤ꯫ ꯅꯌꯥꯝꯕꯅ ꯑꯣꯏꯅ ꯏꯁꯩ ꯆꯠꯍꯜꯂꯒꯦꯅ꯫ ꯑꯣ, ꯑꯗꯣ ꯏꯆꯦ ꯑꯃꯨꯛ ꯏꯁꯩ ꯁꯛꯂꯛꯎꯀꯣ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯄꯥꯟꯊꯣꯏꯒ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯣꯛꯄꯗꯨ ꯅꯥꯎꯇꯣꯟꯅ ꯍꯜꯂꯛꯄꯗ ꯎꯗꯨꯅ ꯃꯆꯤ ꯑꯃꯗ ꯂꯣꯠꯂꯝꯃꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯣꯡꯃꯇ ꯑꯋꯥꯕ ꯁꯛꯇꯝ ꯎꯗꯦ꯫ ꯑꯩꯅ ꯋꯥꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯦꯗꯤ ꯃꯥꯗꯤ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯨꯄꯥ ꯅꯍꯥꯀꯁꯦ ꯌꯨꯝꯗ ꯄꯨꯁꯤꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯥꯎꯇꯣꯟ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯋꯥꯈꯜ ꯑꯐꯕ ꯑꯃꯠꯇ ꯈꯟꯗ꯭ꯔꯦ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯖꯥꯠ ꯖꯥꯠ ꯈꯟꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ? ꯐꯔꯦꯗ, ꯏꯊꯟꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯥꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯏꯁꯨꯛ ꯁꯨꯛꯇꯣꯛꯏꯗꯨꯕꯣ? ꯅꯣꯡꯃꯇꯁꯨ ꯍꯔꯥꯎꯅ ꯂꯥꯛꯎ, ꯀꯔꯤꯃꯠꯇ ꯄꯨꯔꯛꯇ꯭ꯔꯁꯨ ꯑꯩ ꯁꯥꯎꯔꯣꯏꯌꯦ ꯄꯥꯝꯃꯨꯕ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ, ꯏꯅꯥꯛꯇ ꯂꯥꯡꯉꯛꯀꯅꯨ꯫ ꯑꯩ ꯀꯞꯄꯛꯑꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯀꯞꯄꯨꯆꯣ, ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ꯫ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯋꯥꯕꯨꯗꯤ ꯋꯥꯔꯝꯒꯅꯤ, ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯋꯣ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯨꯏꯌꯦ꯫ ꯑꯗꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯏꯁꯩ ꯁꯛꯂꯤꯕꯁꯦ ꯑꯄꯪꯕ ꯁꯦꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯟꯕꯤꯔꯛꯑꯒꯦ? ꯑꯗꯨꯒ ꯅꯪꯅ ꯏꯁꯩ ꯁꯛꯄꯗ ꯀꯅꯥꯝꯇꯅ ꯌꯦꯡꯗꯕ ꯇꯥꯗꯕꯗꯨꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯑꯁꯤꯡ ꯁꯥꯔꯛꯀꯅꯨ ꯅꯨꯄꯤ꯫ ꯆꯤꯝꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯕꯤ, ꯃꯅꯨꯡꯗꯅ ꯇꯤꯟ ꯆꯪꯕꯤ, ꯅꯣꯏ ꯅꯨꯄꯤꯒꯤ ꯇꯥꯇꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ, ꯐꯖꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯦ꯫ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯁꯥꯎꯅꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯁꯥꯎꯈꯤꯅꯨ꯫
ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇ ꯍꯣꯟꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯏꯁꯤꯡ ꯍꯩꯖꯔꯛꯀꯦ꯫ ꯆꯠꯂꯣꯍꯦ ꯑꯗ, ꯄꯥꯏꯔꯛꯀꯅꯨ, ꯅꯇꯥ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯄꯥꯟꯊꯣꯏ ꯅꯥꯎꯇꯣꯟꯅ ꯏꯜꯂꯛꯄꯗ ꯎꯞꯄꯒ ꯇꯥꯏ, ꯑꯗꯨꯒ ꯃꯕꯨꯛꯇꯨ ꯌꯥꯝꯅ ꯅꯥꯕꯅ ꯀꯞꯄꯝꯃꯤ꯫ ꯅꯥꯎꯇꯣꯟ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯄꯥꯟꯊꯣꯏ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯀꯞꯇꯨꯅ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯅꯥꯎꯇꯣꯟ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯦ꯫ ꯄꯥꯟꯊꯣꯏꯁꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯒ ꯀꯣꯟꯅ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯑꯣ, ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯑꯝꯕꯗꯨꯒꯤꯔꯣ? ꯑꯣ, ꯑꯣꯏꯒꯅꯤ ꯁꯣꯏꯗꯅ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯈꯃꯟ ꯆꯥꯎꯏꯗꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ꯫ ꯄꯥꯟꯊꯣꯏꯅ ꯅꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯝꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯥꯎꯇꯣꯟꯅ ꯊꯥꯖꯔꯝꯗꯦ꯫ ꯄꯥꯟꯊꯣꯏ ꯑꯁꯨꯝ ꯊꯦꯝꯂꯝꯕꯗꯒꯤ ꯁꯥꯎꯕ ꯍꯦꯜꯂꯛꯇꯨꯅ ꯈꯟꯅꯔꯛꯂꯦ ꯑꯃꯨꯛ꯫ ꯑꯗꯨꯗ ꯅꯥꯎꯇꯣꯟꯅ ꯑꯃꯨꯛꯀ ꯏꯜꯂꯛꯄꯗ ꯄꯥꯟꯊꯣꯏ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯅꯥꯎꯇꯣꯟ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯄꯥꯟꯊꯣꯏ ꯃꯤꯀꯨꯞ ꯈꯔ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯟꯊꯣꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯁꯥꯎꯕꯒ ꯄꯨꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯄꯥꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯎꯇꯣꯟ ꯊꯦꯡꯂꯀꯥꯟꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ? ꯄꯥꯟꯊꯣꯏ! ꯄꯥꯟꯊꯣꯏ! ꯇꯟꯖꯥ ꯆꯥꯕ ꯉꯥꯏꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯅꯔꯝ ꯆꯠꯇꯤ ꯆꯨꯝꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯂꯩꯕ ꯀꯤꯔꯦ ꯅꯠꯇ꯭ꯔꯥ? ꯆꯠꯂꯣ, ꯍꯜꯂꯛꯀꯅꯨ, ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯣꯏ꯫ ꯌꯦꯡꯒꯦ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯥ ꯑꯇꯩꯅ ꯍꯦꯟꯅ ꯐꯕ꯭ꯔꯗꯣ꯫ ꯆꯌꯣꯜ ꯑꯃ ꯐꯥꯔꯕ ꯐꯥꯎꯕ ꯄꯥꯟꯊꯣꯏ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯗꯤ ꯑꯉꯥꯡ ꯀꯥꯏꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯥꯎꯇꯣꯟꯒ ꯂꯩꯃꯤꯟꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜꯗꯒꯤ ꯊꯥ ꯑꯃ, ꯊꯥ ꯑꯅꯤ ꯇꯧꯗꯨꯅ ꯐꯅ ꯀꯨꯏꯔꯛꯂꯦ꯫ ꯅꯥꯎꯇꯣꯟ ꯄꯥꯟꯊꯣꯏ ꯌꯥꯎꯗꯅ ꯍꯤꯡꯕ ꯑꯗꯨ ꯉꯝꯂꯛꯇꯕꯗꯩ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯅꯣꯡꯃꯗꯤ ꯅꯥꯎꯇꯣꯟꯅ ꯄꯥꯟꯊꯣꯏ ꯀꯧꯕ ꯆꯠꯂꯨꯏ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯄꯥꯟꯊꯣꯏ ꯈꯪꯍꯟꯗꯅ ꯅꯥꯎꯇꯣꯟꯕꯨ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯄꯥꯟꯊꯣꯏꯗ ꯑꯃꯨꯛ ꯅꯥꯎꯇꯣꯟꯒꯤ ꯃꯔꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯁꯛꯁꯦ ꯊꯨꯒꯥꯏꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯕꯀꯣ꯫ ꯅꯥꯎꯇꯣꯟ, ꯅꯪ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯃꯜꯂꯤꯀꯣ꯫ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯅꯪ꯫ ꯁꯣꯝꯗꯁꯨ ꯅꯥꯎꯇꯣꯟꯅ ꯅꯪꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯃꯁꯤ ꯈꯟꯅ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯅꯪꯅ ꯅꯃꯥꯟꯅꯕ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯍꯜꯂꯕꯀꯣ꯫ ꯐꯔꯦ ꯄꯥꯟꯊꯣꯏ, ꯅꯪꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏꯀꯣ ꯄꯥꯟꯊꯣꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯄꯥꯟꯊꯣꯏ ꯏꯁꯩ ꯁꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯄꯥꯝꯅ ꯄꯥꯟꯊꯣꯏꯒꯤ ꯏꯁꯩꯇꯕꯨ ꯇꯥꯅꯕ ꯌꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯅꯥꯎꯇꯣꯟꯗꯤ ꯍꯤꯗꯥꯛ ꯊꯛꯄ ꯉꯥꯎꯁꯤꯟꯅꯕꯔꯣꯝꯗ ꯑꯣꯏꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯍꯦ ꯄꯥꯟꯊꯣꯏ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯜꯂꯕꯅꯤꯀꯣ꯫ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤꯅꯦ꯫ ꯅꯪꯅ ꯅꯥꯄꯟ ꯇꯧꯅ ꯁꯛꯂꯤꯕ ꯏꯁꯩꯁꯤꯡꯗꯣ ꯀꯅꯥꯒꯤꯅꯣ? ꯅꯥꯎꯇꯣꯟ ꯑꯩꯒꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯆꯥꯎꯊꯣꯛꯅꯕꯨ ꯍꯥꯏꯕꯤꯒꯦꯍꯦ, ꯏꯁꯩꯒꯁꯨ ꯑꯃꯨꯛ ꯁꯛꯂꯛꯏ꯫ ꯑꯩꯁꯨ ꯉꯝꯃꯤꯅꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯗꯧꯅ ꯏꯖꯠ ꯌꯦꯡꯗꯕꯗꯣ ꯇꯧꯗꯦꯍꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯥꯎꯇꯣꯟꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯇꯥꯗꯨꯅꯇ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯋꯥꯕꯤꯔꯤꯕꯁꯤꯅ? ꯃꯋꯥ ꯂꯧꯗꯦꯗ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯁꯤꯕꯣ? ꯅꯨꯃꯤꯠ ꯑꯗꯣ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯊꯣꯛꯂꯝꯂꯣꯏꯀꯣ꯫ ꯄꯥꯟꯊꯣꯏ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯕ ꯌꯨꯝꯁꯦ ꯉꯁꯤꯗꯤ ꯃꯩ ꯊꯥꯗꯣꯛꯂꯒꯦꯀꯣ꯫ ꯄꯥꯟꯊꯣꯏ! ꯅꯥꯎꯇꯣꯟꯅ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯤꯗꯤ ꯇꯥꯅ ꯀꯞꯄꯤ, ꯆꯤꯝꯕꯥꯟꯗꯅ ꯄꯥꯟꯊꯣꯏ ꯍꯥꯏꯅ ꯀꯧꯗꯨꯅ ꯅꯣꯛꯏ꯫ ꯄꯥꯎ ꯑꯁꯤ ꯄꯥꯟꯊꯣꯏꯗꯤ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯄꯥꯟꯊꯣꯏꯅ ꯏꯁꯩ ꯁꯛꯄ ꯂꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯟꯊꯣꯏꯒꯤ ꯏꯁꯩꯗ ꯉꯥꯎꯖꯕ ꯃꯤꯁꯤꯡꯅ ꯄꯥꯟꯊꯣꯏꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯂꯤꯉꯩ
ꯅꯥꯎꯇꯣꯟꯅ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯥꯛꯄꯗ ꯎꯔꯝꯃꯤ꯫ ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯂꯥꯛꯏꯁꯤꯕꯣ? ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯆꯠꯐꯝ ꯂꯩꯇ꯭ꯔꯕꯣ? ꯃꯤꯠꯁꯦ ꯅꯥꯔꯦ꯫ ꯏꯀꯥꯏ ꯈꯪꯗꯕ ꯈꯪꯗꯕꯤꯁꯤꯡꯁꯦ ꯎꯕꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯃꯣꯔꯣꯛ ꯃꯍꯤ ꯍꯩꯖꯤꯟꯕꯤꯌꯣ ꯀꯅꯥꯅꯣꯝꯇ꯫ ꯅꯨꯄꯥ ꯑꯃꯅ, ꯃꯥꯏꯁꯦ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯐꯨꯁꯤꯔꯣ? ꯄꯥꯟꯊꯣꯏꯅ, ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯑꯩ ꯊꯦꯡꯈ꯭ꯔꯦ꯫ ꯃꯕꯨꯛ ꯅꯨꯡꯒꯤ ꯃꯆꯥꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯁꯥꯕꯤ ꯁꯥꯕꯤ꯫ ꯃꯋꯥ ꯇꯥꯟꯊꯣꯛꯑꯒ ꯅꯨꯄꯥ ꯎꯅꯕꯤꯁꯤꯡꯁꯦ ꯎꯕꯗ ꯃꯤꯠꯁꯦ ꯀꯣꯊꯣꯛꯅꯤꯡꯉꯦꯗꯀꯣ꯫ ꯃꯤꯁꯤꯡꯗꯨꯅ, ꯃꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯑꯁꯤꯕꯨ ꯏꯆꯦ ꯄꯥꯟꯊꯣꯏꯒꯤ ꯅꯨꯄꯥꯗꯨꯔꯣ? ꯃꯥꯏꯁꯤꯗꯤ ꯍꯦꯟꯃꯜꯂꯦꯍꯦ, ꯐꯨꯔꯁꯤꯔꯣ? ꯂꯥꯛꯑꯣ ꯐꯨꯔꯁꯤ꯫ ꯄꯥꯟꯊꯣꯏꯅ, ꯑꯉꯥꯎꯕ ꯐꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯏꯅꯥꯎꯁꯥ? ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤꯀꯣ ꯏꯅꯥꯎꯁꯥ꯫ ꯄꯥꯟꯊꯣꯏ ꯀꯞꯇꯨꯅ ꯆꯠꯈꯤ꯫ ꯅꯍꯥꯁꯤꯡꯁꯨ ꯆꯠꯅꯈ꯭ꯔꯤ꯫ ꯅꯥꯎꯇꯣꯟ ꯍꯧꯖꯤꯛꯁꯨ ꯂꯥꯎꯍꯧꯔꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ꯫ ꯄꯥꯟꯊꯣꯏ ꯅꯥꯎꯇꯣꯟꯅ ꯉꯥꯡꯂꯛꯄꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯁꯥꯎꯕ ꯍꯦꯜꯂꯛꯇꯨꯅ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯅꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ꯫ ꯄꯥꯟꯊꯣꯏꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯌꯨꯝꯁꯤꯗꯤ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈ꯭ꯔꯕ? ꯑꯣ ꯅꯥꯎꯇꯣꯟ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝꯅꯤꯀꯣ꯫ ꯌꯨꯝ ꯑꯁꯤꯗꯅꯤꯀꯣ ꯅꯪ ꯑꯩꯅ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯃꯪꯂꯥꯟ ꯀꯌꯥꯗꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯥꯎꯇꯣꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕ? ꯑꯗꯨꯒ ꯃꯥꯅ ꯀꯥꯏꯗ ꯇꯨꯝꯂꯤꯕ, ꯍꯧꯖꯤꯛꯅ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯄꯥꯟꯊꯣꯏꯅ ꯅꯥꯎꯇꯣꯟꯕꯨ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯅꯥꯎꯇꯣꯟ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯍꯤꯗꯥꯛ ꯐꯨꯟ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯇꯣꯟ, ꯅꯥꯎꯇꯣꯟ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯥꯏꯌꯨ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕꯅꯣ? ꯍꯥꯏꯌꯨ ꯅꯥꯎꯇꯣꯟ, ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤꯕꯒꯤꯅꯣ? ꯑꯩꯅ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯃꯒꯤꯗꯃꯛ ꯑꯩꯒꯤ ꯃꯪꯂꯥꯟ ꯐꯥꯎꯕ ꯊꯨꯒꯥꯏꯗꯨꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ ꯅꯪ꯫ ꯅꯃꯥ ꯅꯄꯥ ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯐꯨꯒꯦ ꯇꯧꯍꯟꯕ, ꯉꯛꯁꯝ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯕ, ꯑꯗꯨꯒ ꯑꯐꯕꯤ ꯁꯥꯗꯨꯅ ꯀꯞꯁꯤꯟꯅꯔꯤ꯫ ꯑꯣꯏ, ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯅꯪ ꯁꯤꯗ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯊꯦꯝꯗꯨꯅ ꯊꯥꯗꯣꯛꯄ, ꯑꯗꯨꯒ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ꯫ ꯑꯣꯏ, ꯅꯋꯥ ꯂꯧꯗꯦꯍꯦ, ꯅꯪꯅ ꯁꯛꯂꯤꯕ ꯏꯁꯩꯗꯨꯁꯨ ꯑꯋꯥꯏꯕꯅꯦ, ꯀꯥꯎꯅꯨꯍꯦ꯫ ꯑꯗꯨꯒ ꯃꯄꯨꯗꯨꯗꯤ ꯑꯩꯅꯦ, ꯑꯩ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯕꯣ? ꯑꯩ ꯑꯝꯇ ꯈꯪꯗꯤꯌꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯦ꯫ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯤꯌꯦ, ꯅꯪꯅ ꯍꯥꯠꯄꯅꯦ꯫ ꯅꯪꯅ ꯏꯟꯕꯗ ꯌꯩꯁꯤꯟꯈꯤꯕꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯁꯤꯕꯅꯦ ꯈꯪꯂꯕ? ꯑꯩ ꯅꯪꯗꯧꯅ ꯋꯥꯈꯜ ꯄꯤꯛꯇꯤꯌꯦ꯫ ꯅꯋꯥ ꯁꯨꯡꯂꯧ ꯂꯧꯗꯦꯍꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯍꯪꯒꯣꯏ ꯑꯩ ꯅꯪꯕꯨ꯫ ꯅꯥꯎꯇꯣꯟ, ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯀꯣ, ꯑꯆꯨꯝꯕ ꯈꯪꯂꯛꯂꯕ ꯃꯇꯝꯗ꯫ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯥꯎꯇꯣꯟ? ꯅꯥꯎꯇꯣꯟ, ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯀꯣ꯫ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯕꯅꯤꯀꯣ꯫ ꯅꯥꯎꯇꯣꯟ ꯍꯤꯗꯥꯛ ꯐꯨꯟ ꯉꯥꯎꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯄꯥꯟꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯁꯨ ꯐꯅ ꯀꯨꯏꯅ ꯅꯥꯎꯇꯣꯟꯕꯨ ꯁꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯇꯣꯟꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯄꯥꯟꯊꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄꯗ ꯐꯨꯒꯦ ꯇꯧꯏ, ꯃꯉꯛ ꯄꯥꯏꯗꯨꯅ ꯏꯟꯗꯨꯅ ꯇꯥꯟꯊꯣꯔꯛꯏ ꯍꯥꯏꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯒ, ꯏꯃꯥ, ꯕꯕꯥ꯫ ꯃꯃꯥꯅ, ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ? ꯅꯄꯥꯅ ꯄꯥꯈꯠꯇꯅ ꯊꯤꯕ ꯊꯣꯛꯈꯤꯕꯅꯤꯅꯦ꯫ ꯆꯠꯀꯦ ꯈꯣꯠꯀꯦꯁꯨ ꯍꯌꯦꯡꯒꯩꯗꯤ ꯍꯥꯏꯔꯝꯃꯨꯀꯣ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯑꯩꯈꯣꯏꯗ ꯅꯥꯎꯇꯣꯟ ꯂꯥꯛꯑꯝꯕ꯭ꯔꯥ ꯑꯩ ꯂꯧꯕ? ꯂꯥꯛꯇꯦꯍꯦ, ꯃꯗꯨꯒꯤ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯅꯕꯨ ꯂꯥꯛꯀꯗ꯭ꯔꯣ? ꯂꯥꯛꯑꯁꯨ ꯇꯥꯟꯊꯣꯛꯈꯤꯅꯤ, ꯃꯁꯛꯇꯣ ꯅꯨꯡꯁꯤꯗꯦ꯫ ꯏꯃꯥ, ꯅꯥꯎꯇꯣꯟ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕ꯭ꯔꯥ ꯑꯩ ꯂꯧꯕ? ꯅꯤꯡꯁꯤꯡꯉꯨ ꯏꯃꯥ, ꯏꯃꯥꯒ ꯕꯕꯥꯒꯅ ꯃꯉꯛ ꯁꯝ ꯄꯥꯏꯔꯒ ꯏꯟꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ꯭ꯔꯥ? ꯍꯥꯏꯌꯨ ꯏꯃꯥ꯫ ꯂꯥꯛꯇꯦꯅꯦꯍꯦ, ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯒꯦ ꯏꯆꯥꯗ? ꯅꯥꯎꯇꯣꯟꯅ ꯑꯩꯉꯣꯟꯗ ꯐꯅ ꯋꯥꯔꯧꯔꯁꯨ
ꯁꯥꯎꯔꯕꯁꯨ ꯑꯣꯏꯗꯕꯗꯤ ꯉꯥꯡꯂꯣꯏꯗ꯫ ꯏꯃꯥ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯥꯎꯇꯣꯟꯗꯣ ꯅꯣꯡꯃ ꯑꯩ ꯂꯧꯕ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯋꯥ ꯂꯣꯠꯀꯅꯨꯋꯣ ꯅꯆꯥꯗ꯫ ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯇꯨ, ꯅꯄꯥꯁꯨ ꯂꯥꯛꯑꯦ꯫ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ, ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯎꯔꯣ, ꯉꯥ ꯊꯣꯡꯍꯧꯕꯅꯤ ꯅꯅꯝꯃꯅ꯫ ꯏꯃꯥ, ꯅꯥꯎꯇꯣꯟ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯁꯤꯕꯣ? ꯂꯥꯛꯑꯝꯃꯦ, ꯃꯁꯛꯇꯣ ꯅꯨꯡꯁꯤꯗꯗꯅ ꯑꯩꯅ ꯃꯉꯛꯁꯝꯗꯣ ꯄꯥꯏꯔꯒ ꯊꯣꯡꯒꯥꯟ ꯇꯥꯟꯅ ꯏꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯗ ꯃꯥꯅ ꯏꯟꯕ ꯌꯥꯕ꯭ꯔꯣ? ꯑꯉꯥꯡ ꯀꯥꯏꯔꯤꯗꯣ ꯃꯥꯅ ꯅꯠꯇ꯭ꯔꯣ? ꯃꯥꯕꯨ ꯃꯤꯔꯣ? ꯀꯥꯟꯅꯗꯕ ꯋꯥꯗꯣ ꯏꯃꯨꯡꯁꯤꯗ ꯍꯧꯗꯣꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯕꯥꯕꯥ, ꯅꯆꯥ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ, ꯄꯥꯕꯒ ꯏꯃꯥꯒ ꯁꯨꯝꯈꯠ ꯈꯟꯅꯗꯕ꯭ꯔꯣ? ꯉꯁꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯗ, ꯑꯗꯨꯒ ꯄꯥꯕꯅ ꯏꯃꯥꯗ ꯐꯨꯕꯗ ꯏꯃꯥ ꯈꯨꯠ ꯇꯦꯛꯇꯨꯅ ꯃꯄꯥꯝꯗ ꯍꯟꯈꯤ ꯍꯥꯏꯀꯣ? ꯃꯗꯨꯗ ꯄꯥꯕꯅ ꯏꯃꯥ ꯀꯧꯕ ꯆꯠꯄ ꯃꯇꯝꯗ ꯏꯕꯣꯛꯀ ꯄꯨꯄꯨꯒꯅ ꯄꯥꯕꯕꯨ ꯉꯛꯁꯝ ꯄꯥꯏꯔꯒ ꯏꯟꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯄꯥꯟꯊꯣꯏ, ꯅꯪꯅ ꯅꯄꯥꯗ ꯍꯥꯏꯔꯤꯁꯤꯡꯗꯨꯕꯣ? ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨ ꯂꯥꯎ, ꯅꯄꯥ ꯁꯥꯎꯔꯛꯑꯗꯤ ꯖꯥꯠ ꯌꯥꯝꯅ ꯊꯤꯕꯅꯤꯀꯣ꯫ ꯄꯥꯕ ꯁꯥꯎꯔꯛꯂꯗꯤ ꯖꯥꯠ ꯀꯌꯥꯝ ꯊꯤꯒꯦ ꯏꯃꯥ? ꯑꯩꯒꯤ ꯏꯃꯨꯡ ꯀꯥꯏꯔꯤꯕꯁꯦ ꯁꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯨꯒꯥꯏꯕꯤꯔꯒ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤꯕ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯃꯤꯔꯣ ꯁꯥꯔꯣ? ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯀꯞꯂꯤꯕꯁꯦ ꯅꯣꯏ ꯎꯕ ꯉꯝꯗꯕ꯭ꯔꯣ? ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯁꯥꯍꯜꯂꯒ ꯀꯅꯥꯗ ꯌꯣꯟꯒꯦ ꯈꯜꯂꯝꯃꯤꯅꯣ ꯍꯥꯏꯌꯣ? ꯃꯇꯩ ꯃꯅꯥꯎꯕꯨ ꯈꯠꯅꯗꯕ ꯀꯅꯥ ꯂꯩꯒꯦꯅꯦ ꯏꯃꯥ? ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝꯅ ꯆꯩꯔꯝꯃꯦ꯫ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯅ, ꯑꯣ, ꯏꯆꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯒꯗꯕꯗꯨ ꯅꯃꯥꯒ ꯑꯩꯒꯅ ꯈꯪꯕꯗꯒꯤ ꯏꯆꯥꯕꯨ ꯀꯟꯕꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯁꯤ ꯐꯠꯇꯕ ꯇꯥꯔꯕ꯭ꯔꯣ? ꯌꯨꯝ ꯑꯁꯤꯗ ꯀꯞꯂꯒ ꯅꯕꯨꯛ ꯄꯥꯏꯗꯨꯅ ꯅꯨꯄꯥꯅ ꯊꯤꯅ ꯇꯧꯕꯤꯔꯒ ꯂꯥꯛꯈꯤꯕꯗꯨ ꯏꯆꯥꯗꯤ ꯀꯧꯔꯝꯕ ꯌꯥꯏꯅꯦ, ꯅꯄꯥ ꯑꯩꯗꯤ ꯀꯥꯎꯗꯅꯤ ꯏꯆꯥꯅꯤꯅ꯫ ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ, ꯅꯆꯥꯁꯨ ꯌꯥꯎꯗ꯭ꯔꯤ, ꯅꯨꯄꯥ ꯐꯠꯇꯕꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯗꯧꯕꯗꯨꯒꯤ ꯈꯜꯂꯒ ꯅꯥꯎꯇꯣꯟꯗꯣ ꯅꯄꯥꯅ ꯇꯥꯟꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯏꯆꯥꯁꯨ ꯄꯨꯟꯁꯤꯒꯤ ꯂꯣꯏꯔꯕꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯋꯥꯁꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕꯒꯨꯝꯅ ꯇꯧꯔꯤꯌꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯗ ꯅꯆꯥꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯃꯥꯟꯅꯔꯕꯣ? ꯑꯦ, ꯋꯥ ꯉꯥꯡꯕꯒꯁꯤ ꯏꯆꯥꯗꯤ ꯌꯥꯝꯅ ꯍꯩꯔꯝꯃꯤꯅꯦ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯅꯨꯄꯥ ꯐꯠꯇꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯒꯦꯁꯨ ꯆꯠꯆꯈꯣ, ꯑꯗꯨꯒꯅꯦ ꯅꯨꯄꯥꯅ ꯏꯟꯕꯤꯔꯦ ꯐꯨꯕꯤꯔꯦꯅ ꯑꯃꯨꯛ ꯀꯞꯁꯤꯟꯅꯔꯒꯗꯤ ꯂꯥꯛꯀꯅꯨꯀꯣ꯫ ꯏꯆꯥꯅꯦꯅ ꯐꯅꯅꯕ ꯇꯧꯕꯤꯔꯒ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯗꯅꯀꯁꯨ ꯇꯧꯔꯤꯅꯦ꯫ ꯅꯨꯄꯥꯅꯦꯅ ꯃꯊꯤꯕꯣꯡ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯕꯗꯨꯒꯤ꯫ ꯍꯩ, ꯌꯨꯝꯁꯤꯗ ꯅꯣꯏꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯅꯄꯥ ꯑꯩ ꯂꯩꯔꯤꯉꯩꯗ꯫ ꯀꯨꯁꯤ ꯇꯧꯒꯦꯅ ꯑꯥꯗ ꯅꯣꯏ ꯌꯨꯝꯗ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏ ꯂꯨꯍꯣꯡꯕꯤꯔꯦ ꯂꯣꯏꯔꯦ, ꯍꯜꯂꯛꯑꯒ ꯂꯩꯅꯤꯡꯉꯒ ꯂꯩꯔꯣ, ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯂꯣ, ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯝꯇ꯫ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯒ ꯅꯥꯎꯇꯣꯟꯅ ꯄꯥꯟꯊꯣꯏꯕꯨ ꯂꯥꯟꯅ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯕꯒ ꯄꯥꯟꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯄꯥꯟꯊꯣꯏꯕꯨ ꯁꯥꯎꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯄꯥꯟꯊꯣꯏ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯅꯥꯎꯇꯣꯟ ꯅꯤꯁꯥ ꯍꯟꯗꯨꯅ ꯃꯩꯅ ꯆꯥꯛꯂꯕ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯎꯠ ꯑꯣꯜꯂꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤ꯫ ꯄꯥꯟꯊꯣꯏ, ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ, ꯏꯕꯥꯅꯤꯒꯤ ꯑꯉꯥꯡ ꯑꯗꯣ ꯑꯩꯅ ꯏꯟꯕꯗ ꯁꯤꯕꯅꯤ ꯍꯥꯏꯕ, ꯑꯩꯅ ꯂꯥꯜꯂꯕꯅꯤ꯫ ꯑꯗꯨꯒ ꯄꯥꯟꯊꯣꯏ, ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯅꯥꯎꯇꯣꯟꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ, ꯃꯕꯥꯅꯤ ꯈꯠꯅꯈꯤꯕꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯎꯠ ꯑꯣꯜꯂꯕ ꯌꯨꯝ ꯑꯗꯨ ꯌꯦꯡꯂꯤ, ꯑꯗꯨꯒ ꯉꯔꯥꯡ ꯄꯥꯟꯊꯣꯏ ꯂꯥꯛꯑꯝꯗꯨꯅ ꯍꯥꯏꯔꯝꯕ ꯀꯞꯂꯝꯕꯁꯤꯡ ꯑꯗꯨꯁꯨ꯫ ꯑꯩꯅ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯄꯥꯟꯊꯣꯏꯒꯤ ꯃꯐꯝꯗ, ꯑꯩꯅ ꯈꯝꯕꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯑꯩꯒꯤ ꯄꯥꯟꯊꯣꯏꯕꯨ ꯂꯥꯟꯅ ꯌꯥꯝꯅ ꯎꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ꯫ ꯑꯩ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ, ꯑꯩ ꯄꯥꯟꯊꯣꯏꯕꯨ ꯂꯧꯔꯨꯒꯦ꯫ ꯃꯃꯥ ꯃꯄꯥꯅ ꯊꯤꯡꯂꯕꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯄꯥꯟꯊꯣꯏꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯒꯦꯀꯣ, ꯄꯥꯟꯊꯣꯏ, ꯑꯩ ꯂꯥꯛꯑꯦ꯫
ꯅꯥꯎꯇꯣꯟꯅ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯄꯥꯟꯊꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯅꯔꯛꯈꯤ꯫ ꯃꯤꯁꯤꯡꯗꯨꯅ "ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ? ꯉꯔꯥꯡ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯈꯠꯅꯈꯤꯕ ꯇꯥꯏ ꯍꯥꯏꯅꯩꯅꯦ"꯫ ꯑꯃꯅ ꯑꯃꯨꯛ "ꯀꯌꯥꯝ ꯊꯤꯅ ꯈꯠꯅꯔꯤꯖꯥꯠꯅꯣ? ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯨ ꯊꯛꯂꯒ ꯁꯤꯕ ꯉꯝꯂꯤꯕꯁꯤꯕꯣ"꯫ ꯑꯃꯅ ꯑꯃꯨꯛ "ꯍꯜꯂꯛꯑꯒꯁꯨ ꯂꯩꯕꯅꯤ, ꯑꯗꯣ ꯃꯣꯏ ꯏꯃꯨꯡꯗ ꯄꯥꯟꯊꯣꯏꯁꯤꯅ ꯏꯐꯗꯤ ꯐꯕꯅꯤꯅꯦ꯫ ꯑꯣ, ꯄꯥꯝꯃꯨꯏꯗꯀꯣ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯅ"꯫ ꯄꯥꯟꯊꯣꯏ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯁꯤꯔꯒ ꯂꯩ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝꯅ ꯅꯤꯡꯉꯝꯖꯗꯅ ꯀꯞꯂꯝꯃꯤ꯫ ꯅꯥꯎꯇꯣꯟꯅ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯄꯝꯈꯠꯂꯤ꯫ "ꯄꯥꯟꯊꯣꯏ, ꯄꯥꯟꯊꯣꯏ, ꯑꯩꯒꯤ ꯄꯥꯟꯊꯣꯏꯗꯤ? ꯑꯩ ꯂꯥꯛꯑꯦ, ꯄꯥꯟꯊꯣꯏ, ꯃꯤꯠ ꯄꯥꯡꯉꯨ, ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ, ꯃꯤꯠ ꯄꯥꯡꯉꯨ, ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦꯅꯦ, ꯅꯪ ꯑꯩꯕꯨ ꯆꯩꯔꯣꯏꯗ꯭ꯔꯣ? ꯁꯦ, ꯍꯧꯒꯠꯂꯨ, ꯏꯕꯥꯅꯤꯒꯤ ꯌꯨꯝꯗ ꯆꯠꯂꯁꯦ ꯄꯥꯟꯊꯣꯏ"꯫ "ꯏꯃꯥꯒꯤ ꯄꯥꯟꯊꯣꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ"꯫ "ꯅꯪ ꯍꯧꯒꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯞꯂꯒꯦ꯫ ꯍꯥꯏꯌꯨ ꯄꯥꯟꯊꯣꯏ, ꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯅꯤ, ꯑꯩꯅ ꯆꯥꯛ ꯏꯜꯂꯅꯤ, ꯑꯗꯨꯒ ꯅꯪꯅ ꯏꯁꯩ ꯁꯛꯂꯅꯤ, ꯌꯥꯔꯦꯀꯣ? ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯔꯒꯦ, ꯊꯥꯕ꯭ꯔ ꯄꯥꯟꯊꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ"꯫ ꯅꯥꯎꯇꯣꯟꯅ ꯄꯥꯟꯊꯣꯏꯕꯨ ꯀꯣꯟꯗꯨꯅ ꯐꯅ ꯀꯟꯅ ꯀꯞꯂꯕꯁꯨ ꯀꯧꯔꯕꯁꯨ ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯇꯨꯅ ꯅꯥꯎꯇꯣꯟ ꯍꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯀꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯥꯎꯇꯣꯟꯅ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯖꯗꯨꯅ ꯄꯥꯟꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯥꯎꯇꯣꯟꯅ ꯑꯣꯏꯅ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯇꯨꯅ ꯅꯥꯎꯇꯣꯟꯒꯤ ꯏꯪꯈꯣꯜꯗ ꯐꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯅꯥꯎꯇꯣꯟ ꯁꯦꯒꯥꯏꯕ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯨꯅ ꯄꯥꯟꯊꯣꯏꯅ ꯄꯥꯝꯖꯅ ꯁꯛꯂꯝꯕ ꯏꯁꯩꯕꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯥꯎ ꯂꯥꯎꯗꯨꯅ ꯑꯃꯨꯛ ꯁꯛ, ꯑꯃꯨꯛ ꯀꯟꯅ ꯅꯣꯛ, ꯑꯃꯨꯛ ꯀꯞ ꯇꯧꯗꯨꯅ ꯉꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯥꯎꯇꯣꯟꯅ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯉꯥꯎꯗꯨꯅ ꯆꯠꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯄꯥꯟꯊꯣꯏꯒꯤ ꯃꯣꯡꯐꯝꯗ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯄꯥꯟꯊꯣꯏꯕꯨ ꯀꯧꯗꯨꯅ ꯀꯞꯆꯩ, ꯏꯁꯩ ꯁꯛꯇꯨꯅ ꯃꯣꯡꯐꯝ ꯃꯊꯛꯇ ꯀꯣꯟꯗꯨꯅ ꯑꯃꯨꯛ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯥꯎꯇꯣꯟꯒꯤ ꯄꯨꯟꯁꯤꯁꯨ ꯄꯥꯟꯊꯣꯏꯒꯤ ꯃꯣꯡꯐꯝ ꯃꯊꯛꯇ ꯊꯋꯥꯏ ꯊꯥꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯟꯊꯣꯏꯒꯤ ꯃꯣꯡꯐꯝ ꯅꯥꯀꯟꯗ ꯅꯥꯎꯇꯣꯟꯒꯤꯁꯨ ꯃꯣꯡꯐꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯕꯨ ꯂꯤꯅꯗꯨꯅ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯈꯤ꯫